Nauba ngasidagidine yumgi thaba khudimak imani loinak tawrase imada amta yaholaroi ko imasu masa wai sangramnina thabakse yahonba nuaitreba ko hoi yai se ibani loi tawrase akhoi ma amta yaholaroi adu se kainu mahangene akhoi ima se kayam kuina mabuk kangdoinoba sono sidi adubu khangdaba tha tara na puragane poktoiba khagaba o as tha tara adudi yami he se adudi tha tara sudriba phawba dum thabak tawdoini ne ibani na hoida tha tara khatangbu akhoi ima na de yektraga loire natro se mane adu nauba ima se natana akhoi ima kana su leitrabane aduna ima sigi damakta ne akhoi hona daba yadabane ima sina akhoi gi damakta hona bibase nang kauganu ko ai loina khangi se ima gi thawai ka thomaga ai gi thawai kalam gi khaliba ima sibu ima nati haiba ya habrani se ai khangi ai ima thaba se ai yam nungshi nauba layoi khraba akhoi gi ima do aduna sayon tawduna lakba soiduna oigani minung sidana pek thalaba ima ase mapum kaidasu thirabasu phangaroi che imana kathok liba samaina aina su imagi damakta kathok lage khale imana nungai roidaba imana pam roidaba thabak amata ai tawroi imana haraugadaba nokadaba nungai gadaba khak ai honagani nauba hojikti asengba ima amasu phangjarabnina ibani gi karisu walaroi as ise yare se emotional amu sungnadana kai kana base akhoi mana ngasai phawdaba washing machine manungda ne phi myam yahobane adudo ai oina phawdorage aduga ichena ne chaw oina lolamo ko washing machine dagi phi myam di imagi ngakane phani go kariyo karawo loi shoramne adu nang phawruge hairo nang tandradi kisu kaidine chalo he is imagi phanik paiba bu kai dorage haise aigi imagi phanik paijamni kaino sidane kaisu hangoi ngai leite bema noi nupi na mahela yam paktabje paininga paini painda tokani imagi ne kuchi imagi phanik mase to hapaga ne lam jatpada ne se nongmai bom top naga pan haido nangam da tadribo ses ngang bagaze yam tin hairame koi nang paje kanana haidana bu khanginu khangdine ai bu hojik ta khangda ngai ho noi na nang pa se arai bana ti naw bani naw ba khangena na yare wathi to le nu ta lo lo ai ne phi phawar lo rakpada ne ta lo rong gadaba is dhapti mai tai nawa che nang phi phawdo bu do phawdo ai ne salon base mikup na kupada loirake ne dugi wati so phawdo thaba nang na saningi do kai kai no ye ngoro ai dine suti pangna phangdabani na sumaina pak samina base hekta ngamde aduna ne leiringai ta lehorase yaranida tamo ngasai hai makhal suna tamona loi leibira dudi karino thaba nang bu hai khatang charaga leirage haibro hai nataba kharasu haigudana yarani tamo adu sharupudi ne nawbaga phoiga do chauga momoga yam pamjabane aduina leikhraje aduga horen puna jaminarage ba adu thaba nang saning ba leiradina aingon dekta hairo aina office halakpadane adum leirake aduga ne thaba ngasai doctor na su haireidune nang hojik tha tari jagabanina yamna section gadabane jambando kuning wangba amda tongba yade aduga thaba ingkhangsu ka hena toksanba yade ko chatpada phajana yenga jatkadabane hojik dine soiba ngamba yadrabane yamna section gadaba thaba ingkhang gidi nawbaga thoigana ayam loin tawrabanida aina hinjang seme thoina mullaga dum semni aina ising chore nawbana mullaga dum thangjan biramni adugi hairadi moyana loin tawrabanida tamo hojikti angang singche gyan loin tare thaba mase nangna asengwa mama amagi gun chelu banani nauri ngai matam dadi ko aingonda moina waraubusi adubudi tamo kanana bu haraudoinoda mama amagi mahutta nupi amana mahotsinda lakpa haibase kana matana haraunadabani loinamak mamitagine mapi tanaba ngaktani adubu hojikti isa ani se ima haidana oitan hektane
Nang udrabadine leiba ngampote mokoy anima school halaedana ima karai lei karai chakrino jinam toiba ngonchida. Ado tamo hojikti isa ahongi mama oigadawre aise kayada laibak phakraba. Ho nangda natiye laibak pharise aishu ne aishu hojikti aisu isa ahongi mapa oigadawre dana. Tamo aigi khuse chandare ado tamo na horen sangakpada asigi bag se amda paibiroba. Thaba nangna pairi pochaido yamalle khara thamamo ai bairage nabu akangbaduga amutu sandana ne hang se jangamo aine khara pusalage Nabu akangbaduga kaina mana kangai kangalaga hang hoi tamo ai jangamage ko dude. Masidi Kaino aibu ngasai phi phorom deda ngasai washing machine da yahobani o isa thoina choidanagi phogdok poiramani ai isa leijabaga se kayada nungariba isa saroklabaga se yadene se ai mateng pangba haureba kayada nusikrabano yengone se Nakoy nachanupi nungsibiduna phogdokpa natiye machanupa aina phogge phogdoga ha kaino aisibo imagi phanik phiron myamdo nangna phogdoiro mane aina phogdokpane hai myam ado mikup amakatang ngaibiyo myamda karigomba kharadang haijage video ase yamna sutian kre aduna maram moiraga yamna sauning basu adum yaurangani haina khanjai aduma ko saubigano mayam gi oiba mod ki matungina writer asina wari ase makata na ithaga dori bane mayam da khudol tawkraba poktabi masu imani hariba wari asi mayamna makata haning bataragadi comment ta haibiramo writer aduna mayam gi oiba mod taraba matungda wari asi makha chathaga doribani maram aduna mayam commenta makha tahaningde haibado haibiramo aduga aihangna mu writer duda haijaga doribani karigumba mayamna pambiba taragadi aina su khara thuna thagal wari adu inanaba haijage writer aduda mayam gi damakta ado mayam swaida loisalage bye bye.